MSTV mieng tabiribasingbu nomaitham kajalna khurumjari. Hauzik nunthili oiba pau pizari. Prime Minister Narendra Modi na hayeng October tang ani Gandhi Jayanti numit mangoina nangasi October tang amada leibaksin thungna 1 tarik 1 ganta 1 sat campaign chathanaba miyamda paujalkhibagi saruk ama oina ngasi leibaksin thungna cleanliness drive chathakre. Thoram ase Gandhi ji gi Clean India Vision gi makhada Swasth Bharat Abhiyan gi saruk amani. Ngasi cleanliness drive asida leibak asigi political leader kayana saruk yari. Union Home Minister Amit Shahana Swachhata Hi Seva campaign gi makhada Ahmedabad pangthokpa Shramdan for Cleanliness program da saruk yaki. Union Minister Piyush Goyal amasung Lok Sabha Speaker Om Birla su Rajasthan gi Kota da pangthokpa Swachhata Hi Seva campaign da saruk yaki. Prime Minister Narendra Modi gi Swachhata Hi Seva mission gi matung inna Khwaramban Kaithal manungda sitpa sengba lakhiba Imphal Municipal Corporation gi team Lungmai Seluki ima singna PM gi photo yawba poster segairaga halhankhre. Hiramasigi matangda Lungmai Seluki Secretary Asem Nimbalana hai matam amada Prime Minister gi Man Ki Baat miyamna pamna tanarambani thokliba irang asigi manung oiramdrabadi PM gi lunambagi thabak asi sagotlamgadabani. Adubo hauzik thokliba irang asida waroisin puraktuna tangdu leitaba fibam hanjilaknaba hotnadana PM Narendra Modi na wa amata ngangdana leiri. Lana sida icha mayam ama siraga mahakna wa ngangdana leiriba asini madugi mahut kaithal manungda sitpa sengnaba thabak tausinariba asi yaningde. Maram asina PM gi mieng makhada Imphal Municipal Corporation na sitpa sengba lakliba asi yaroi haina halankhibani. Manipur gi wathok loisindriba makai PM gi wafam amata taroi haiki. Hailaman ima kaithil sidang asise Narendra Modi gi Swachhata mission gi program makhada Imphal Municipal Corporation na sit sengbagi thabak se lakpani adubo atopa matam oiram mo oitaragadi hoji Manipur gi wathok lairam dragadi thamoi se kairam dragadi thai na hairam gadapani hana so taram me akoi magi man ki baat to hojiki magi man ki baat to koi hu mukhare taning re ja mayam siramina lebak se kaidoramna mano wangang ramna kanramna adubo mana kaithen sidana ngasi tausan na dori bathabak to kaithen pimayam na pande wangango lebak se kallo lebak kaidori base Prime Minister ma oibigi thokdang do chap chana lo mana Hauzik thokliba wathok asigi waroisin puraknaba hotnariba Manipur gi nahasing gi apunba ama oiriba Youth of Manipur bu moithem tawruba Manipur lengaki fibam nusilakadawri. Youth of Manipur ga Manipur gi legislative member Miu Singha ngarang Delhi da chathakhiba aroiba mifamda yanaba purakpa ngamkhidre. Makha tawa khongjang miyam ga tanaraga sangsinaba hotnaragani hairi. Ngarang asi yomna laukthokibagi matung inna lamdam asigi Miu Singha aroiba firep ama launanabagi matangda Delhi da kaukhibani. Mifam aduda thokliba irang asigi waroisin puraknaba pung 3-5 changna khanabada Manipur CM yaudabana maram oiraga yomna taliba dabi sing adu yanabagi warep adu lawba ngkidabani hairi. Pangthokiba mifam adugi matungda Youth of Manipur gi luchingba amana pangmisingda Fongdorakpagi matung inna September 13 da Youth of Manipur gi mihut chamaga hauzik thokliba irang asigi waroisin puraknaba Manipur gi Chief Minister ga wari sanakhibagi matung inna MLA kulumdoi Delhi da thaduna waroisin puraknaba hotnagani haina thajaba piraki. Chatkhiba MLA sing aduna karigumba positive oiba thabak amata pakhatpa ngaloktabadagi makhoida amuk hanna taksinaba yomgi mihusing September kulumdoi da Delhi da chakhi. September 13 da miyamgi mihusingga unaraba tungda wathok asigi waroisin puraknaba lamdam asigi lengaki duchingba Chief Minister yaudrabadi ngamloi fongdorakpadagi leiriba all political party gi mihut amadi sarkar semliba mihusingsu yauna Chief Minister Delhi da lakpinaba fongdorakhibani. Masigi matungda September 19 da anisuba oina mihusingga unaraba tungda numit Miu Singna Chief Minister yauna wari sanaduna waroisin puraknaba hotnarage Youth of Manipur na su mateng pangbiu fongdolakpagi matung inna ngasi asi aroiba mifam oina Chief Minister yauna Miu Sing saruk yabinaba matam thakibani. Adubu laibak thibadi Chief Minister saruk yadabana maram oiraga Youth of Manipur na thamkhiba wafam sing ngasigi mifam aduda yanaba purakpa ngamkhidabani. Delhi da leriba mihut amagi matung inna thokliba wathok asigi matangda Chief Minister na approach tawurabagi matung inna Prime Minister na Home Minister ga tanaraga loisilo haibagi wafam thamlaba phawada karigidamak September 18 tagi
ngasi fawba chief minister da taksindana Delhi da lairibano haibagi wahang hangbaga loinana restoration of peace puraknaba lengaka sanakiba wari aduda yasinabagi wafam laite makataba fire Manipur miyamga tanaraga lepkani phongdokhi ngarangi mifam aduda lengaki mihusingna numit Nini netraga humni matam loduna all political party meeting kauduna prime minister unanaba hotnage haibagi wafam thanglakpada thamanga fazilaklaba wathok asida makhatana sangthaba pamtre haiba wafam phongdokpaga loinana lengakta yauriba mihusingi marakta chauna mot manadaba ama leiba mayek sengna uba phangle masina maram oiraga irang asi loisinba ngamdabagi maram amani haina maral sikhi Nakal amaromda hauzik Delhi da lairiba Youth of Manipur gi mihusingi marakta mioi mari dengina nabadagi hauzik hospital la lakanari hairi ningsingba yai thokliba wathok asi athuba matamda loisinaba hotnagani haibagi thajaba piduna chatkiba MLA singna thabak oina pangthoraktaba maram oiraga yomgi mihut kangbu ama September kulumdoida Delhi da changduna lambida amadi train station da awaba kaya khangduna khongjang sangsinduna lakhibani Parties da koina meeting call to jamne duga meeting du ki mangoi na koina CM da request to jege phot ke amru tungoi binam laga koi hoji hoji koina meeting da koi resolution koi solution tarpam nam kidre amadi akoina thanga charo khudi mak anta yadre koi restoration office se koi CM yau daga di koi prime minister da CM ne prosto matam da union home minister ga unaraga loisalo haiba pawdam asi senglaba koi da proof leraba MLA sing habi raba pawdam ni amadi kari to gi de 13 dagi Delhi da chief minister yau da solution propang mo harga kari to gi de 13 dagi na Problem Delhi da link laibagi maram karigino amadi solution porokna bagi amakta CM de approach to maram karigino haiso hero manipur ke market hanjage amadi masi Amaromda Manipur gi chief minister Silwa hariba wafam asi Manipur da PR laknaba baton tawbani maram asina Youth of Manipur gi chief minister Silwa haiba wafam asi handoktriba makai Youth of Manipur yomga amuk hanna wari sarwe haina CAFN PD minister lesang them susindrona phongdokre Yomna Manipur da tangdu leitaba fibam hanjin halau haina taliba demand asi kanglup anigi marakta oibana matam kuina changani amadi third party amana middleman oiraga santi hanjilakpa ngamgadawibani masti khangna India government na middleman oiraga santi hanjilaknaba peace committee semnaba hotnari Delhi da chief minister laktuna wari sase hariba asida chief minister lakhanabagi thaudang MLA minister singna loba ngamde masidi mahaki apamba wakhaloni adubu political party gi thidena lengak asigi MLA minister chatuna wari saraba fawbada CM lakte haiduna wari simpurok pangamkhide yomgi CM silu hariba demand asi CM bu support tawriba MLA minister singda kari poklamgani haiba khangdabra asumna tawragadi aikhoi masalgi marakta unkhatnaba lakani Manipur gi youth singi khongjang support tawi adubu Delhi da lairiba Youth of Manipur gi members sing aduna maram sadaba wafam kaya Fondok liba asina makoi budi support tawba ngamloi Delhi da lairiba MLA minister singna Youth of Manipur gi members singda support tawde haina social media da hariba asi aranba wafam ngaktani MLA minister singna haiba wafam amata members sing aduna tawa leite asumna youth oiringai dagi oidaba wa hairaga sum chakragadi tungda afaba amata oiroi Manipur gi integrity kaidanaba amadi separate administration laknaba hotnabada mahaki makaidagi su support tawri maram asina thokliba thodok sing asi pressure da chatpa natabida munna khantharaga wa nganghaningi Delhi da MLA minister sing tumduna lei hariba asi yamna unparliamentary oiba wafamni MLA minister sing frida amata leiba natti masa masagi level da mi unari haiki Narabanga tani peace ama restore to po matamda tahollake haigadi middleman ama leiraga khanri banakan animaksiga wari sana bam darkar leba until unless aduna tagadi peace lakpa yaroy aduna wari sana nabagi part 2 project government of India na middleman mo oibiraga akoi both side animaksi wari sana na bana kanna government of India na tawri peace committee sem na nabagi moiromdagi MLA kyam yauni akoiromdagi MLA kyam yauni adagi nagagi MLA na kayana akoi middleman oidoino haina koisu tawdobdi nate tawribaneba honorable chief minister gi follower ne leiba ai isa haibatare adagi ate isu mayam leiri adu mayam sinduna kari khalamgadage haibadugi wakalondo moi hoida poktabra haibasinda madu egari akoi dum soina akoi masen gi marakta unkana bala kane haibadi hojiki hariba Youth of Manipur Delhi de leiba kangu se siga wari sanaba natragana any xyz amagi chief minister sillu haiba wafam se masi hantokri gai ai moiwa matung da wari sanabda yaujaro
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯃꯦꯖ ꯄꯥꯎꯗꯝ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗ ꯏꯃꯦꯖ 1 ꯑꯃꯗꯤ ꯏꯃꯦꯖ 2ꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10ꯗ ꯁꯟꯗꯣꯛꯂꯝꯕ ꯑꯗꯨ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯏꯃꯦꯖ 1ꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯑꯃꯗꯤ ꯏꯃꯦꯖ 2ꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30ꯗ ꯁꯟꯗꯣꯛꯆꯔꯒꯅꯤ꯫ Protection and Preservation Committee Manipur PPCM ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ Observation Committee ꯂꯤꯟꯇꯣꯛꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯥꯕꯨꯡ ꯑꯃ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨ ꯁꯦꯞꯇꯦꯝꯕꯔ 30 ꯉꯔꯥꯡ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ 183 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯣꯄꯟ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯄꯦꯇ꯭ꯔꯣꯇꯤꯛ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ 183 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯀꯝꯄꯤꯇꯤꯁꯟ 52 ꯂꯥꯛꯄꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 19 ꯍꯥꯟꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯈꯟꯒꯠꯂꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒꯤ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄꯁꯤꯡ ꯍꯥꯏꯕꯗꯤ ꯁꯗꯥꯅꯟꯗ ꯍꯥꯃꯣ, ꯕꯤ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃ ꯑꯃꯗꯤ ꯎꯁꯥꯔꯥꯅꯤꯅ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯇꯥꯛꯌꯦꯜ ꯈꯣꯡꯕꯥꯜ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯂꯧꯀ꯭ꯔꯥ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩꯅ ꯑꯍꯥꯟꯕ ꯑꯗꯨꯒ ꯀꯛꯆꯤꯡ ꯆꯨꯡꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡꯂꯝꯃꯝ ꯔꯣꯕꯥꯔꯠꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯀꯥꯆꯤꯈꯨꯜ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯄ꯭ꯔꯤꯇꯤ ꯗꯦꯕꯤꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈ꯭ꯔꯦ꯫ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯄꯔꯁꯟ ꯋꯥꯏꯈꯣꯝ ꯗꯌꯥꯂꯛꯁꯃꯤꯕꯨꯁꯨ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯉꯣꯝꯕꯝꯗ ꯂꯩꯕ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯌꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯝꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯅꯤꯡꯉꯣꯝꯕꯝꯒꯤ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ 3ꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ, ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯃꯤꯌꯥꯝꯅ ꯂꯥꯎꯈꯤ꯫ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯦꯔꯥ ꯕꯖꯥꯔꯗ ꯇꯦꯔꯥ ꯀꯩꯊꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯃꯆꯥ ꯁꯤꯔꯕ ꯁꯣꯛꯑꯕ ꯐꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯄꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯍꯩꯕꯣꯡꯄꯣꯛꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯕꯣꯡꯄꯣꯛꯄꯤꯒꯤ ꯀꯩꯊꯦꯜꯗ ꯍꯩꯕꯣꯡꯄꯣꯛꯄꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯗꯥꯝ ꯏꯕꯦꯝꯆꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯗ ꯋꯥꯀꯠꯆꯕ ꯂꯥꯛꯄꯗ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯊꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯃꯣꯛ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯇꯝꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯂꯥꯟ ꯃꯩ ꯆꯨꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯆꯥꯕꯨ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯄꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯤꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯂꯥꯛꯄꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯂꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯟꯖꯔꯛꯄ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯡꯗꯕ ꯃꯄꯥ ꯑꯃꯅꯤ, ꯃꯆꯥ ꯍꯥꯠꯂꯐꯥꯎꯗ ꯅꯣꯛꯅ ꯌꯦꯡꯕ ꯃꯄꯥꯗꯣ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯤ
tꯧbiganu iramdam asigi manipura haibase yamna akhoi yamna chection nga sene yamna tain kwari tigi koi ahlamna sin langdal laksab lakpibani aduga babong birenge hakta khoi loiba nai doba इंतिहास अखोगी सनागी कालीने येक्तना लेहोगदबो कइनो दो ngasi ngasi mak oire atoba matunda loisan biu surasan pu birau aduga satra satri singda yengbi miyengse yengba handi makai di mama singsina ngasi bokta sa chingdi tamta lan changna bari dam sem salan oire Chin Kuki Narco terrorist sing asina maitai da satharak liba lan asigi manungda haukiba July 3 tagi thiba khangdana leirakiba mahairwai anibu terrorist sing na tamthina hatkiba bu yaningdaba phongdoktuna lamdam asigi maira paibi kayana yaningdaba phongdoktuna mihapa sing dandi piu haina wakai khongjang sangsinkhre wakai khongjang asigi saru ama oina Imphal West Gil Namsang Bazar da maira paibi singna mihapa putho sibagi dandi pigadabani haina dabi tawki Hari badabi asi tawaduna uripok poliam lekai uripok yambiam lekai amadi kasampata wakat mifam sing sataki Mahairwai anibu mihati na hatkibagi matangda CBI gi director na lusingduna thijinba lakpada Kuki Women Wing na madugi mayota protest tawkiba aduna makoi asi inhuman oiba amadi masana masabu sakotaba Furup amani haiba adu taksabani haina all uripok apex body gi advisor L Robin Kumar na phongdokre Mahairwai ani hatkibagi mayota all uripok apex body amadi Women Wing uripok na ngasi uripok machin Gandhi Ghat ta chathakiba wakat mifam da mahak na hai haukiba July thagi taruktagi thiba khangdana leirakiba Mahairwai anibu tamthina hatkibagi photo miyamna thinarakpa asuki matik thamoi sokpa ama ohenki amadi masi punsida thinakhidriba nuaitaba ama khak oi Chin Kuki Narco terrorist singna hawrakiba lan asigi hawrakpada lamfil sana kaithal dagi MBBS tamba Kuki Mahairwai 13 maira paibi singna rescue tawbikiba adu Kuki singna kaudaba fai adugumba nauriba Mahairwai anibu mihathina hatkibagi thijin humjinaba CBI gi director lakpada Kuki Women Wing na protest tawkiba aduna makhoi masa asi mioi bagi lisa sataba masana masabo sakotaba amani taksare haiki Matang asida nuthilgi pau sandok sabalo sinjari image tv mi eng tabiri basingbu amukana kurumjari